2023 3rd May dagi thokpase masi aina sum yengjebani ko when pre plan man ba 3rd May da masi gi thoningdaba thodokse thokre laibak thibase nongan baga masi thokadore se khanba man ba male security advisor se mayam ju ungtang yengbiu 3rd May da thoedna 4th May da ama pandagi khoi kede yai ma pandagi thabir ku yai kasu kaide ko 4th May da security advisor appoint thoeba Bengal cadre gi retire IPS officer ma adu hapa kasu kaide tawriba mawong sibo pre plan purely free plan man ba pre plan do tawbiro ba phanana ba shanti lakna ba athuba matamda shanti hanjalakna se adu mayam chu hena khangbire na sahi ani farka dore tha kun ma thoi phause manipur da otna naidna masire tawriba mayam sing si kayam na wahle maman naidra punsi kaya manghalle nakal ani makki hayu tare mi sani yankai humpu hena si helle mi kutsa hena thiba khangdre hujik relief camp da both side te leribasi thousands of relief camp da